1925 की matamda Percy Fawcett kauba British explorer amana Amazon rainforest ki manungda lei hainakhiba sana ngaktuna sab city ama thiba chatki amasung haiba mafam adugi ningthau asina sanagi powder yawba isingna numit khudingi iruluje hainakhi adubu haiba numit aduda Percy Fawcett na maki kemdagi thokhibadagi amuk han halakhide Prithibigi khwaidigi pak chawraba Amazon rainforest ki mafam ase country nipana Angakpa mongda share tawri 7 million square kilometer pak chawba Amazon rainforest ki mafam asida India leba ka chawba manaba country ani natragana United Kingdom gumba 28 country ga chawba managani aikhoi miyoibana hojik phawba samudragi pak chawraba mafam kaya amabu thijinba ngamdri mataw asumna Amazon rainforest ki achawba saruk kaya amadi hojik chomiyoibana yausinba ngambagi wangmada leiri mafam asida hingliba pambi sa amasung microbes ki species kaya sigi manungda hojik phawbada chawrakna 10% khaktabak discover tawba ngamli mafam asida numit khudingi anoba species makhal kaya ama thijili Amazon rainforest asida chawrakna upambi 40,000 crore lejai maram asina umang asibu prithibigi thabombi haibadi lungs of the earth haina su khangne aikhoi prithibi asida phangliba oxygen gi sang 20% di Amazon rainforest gi thadrok libani Amazon jungle gi mafam asida gi hendok taba miwai chawrakna lakh ani rom lei haina panari haiba miyoi sing ase Amazon rainforest gi mapanda leiba normal oine hingliba miyoi amataga paw phongna taba miyoi singni maram asina Amazon gi mafam kaya amadi thijinba ngamdribani amasung jungle asigi wana singna mapung phana kupselaba aikhoi gi mitna irai laina uba phangdaba mafam asida prithvi gi achauba structure kaya amasu leribani Amazon jungle gi angakpa mystery gi wari kaya amadi aikhoi na tari makhoi sing asi sop tawnaba honaduna sulakli adubu science na sop tawba ngamdaba angakpa mystery gi wahang kaya amasu lei makhoi gi marakta city of gold gi wari asisu angakpa wari amani ngasi fawada Amazon forest ki khwaidi achauba angakpa ama hairagadi El Dorado hairaga sukhangnaba city of gold hariba mafam ase kadai da leribano haiba wahang asini asumna haini madudi matam amada hariba mafam asida mapung phana sanana semba city ama lerami amasung mafam asigi ningthauna sanagi powder na nungti numit khudingi irujai aduga sana sing adubu Amazon turel gi iselda tawthan ki hain thajani 16th century suba chahi chada European singna Amazon forest na leriba South America da lakhi makhoina lakpa matamda lanmi kaya amasu purakhi amasung mafam asibu lawsinnabagi thaurang amaga loinana lakhi mafam asida makhoina masagi oiba maramdam ama semgatchariba Amazonian tribe ki miyoi singa thengnarami mafam asida European singna makhoi gi jangjafam loduna lerami amasung 16th century suba chahi chana loisilakpada Amazon forest ki manung hanjinba mafam amada sana ngaktana saba lamdam ama lei haibagi paw asi tarakhi maram aduna European singna El Dorado hariba sahar asibu thiba horakhi Amazon forest ki mafam ayamba thiraba matungda makhoina umang asida khundaduna lejaramba tribes singmi kaya ama oina thengnakhi adubu makhoina thiriba sanagi sahar adudi phangkhide adumoinamak makhoina sana kharadi phanglami asomna mathangi chahi chani fawba thijinbagi thaba asi leptana chatharaba matungda aroibo oina El Dorado hariba mafam ase ariba matamgi wari libeda yaunaba mafam amani haiduna sengdorakhi masidagi 19th century gi matam aduda Percy Fawcett kauba British explorer amana El Dorado hariba mafam asibu amuk hana thinaba warep lawkhi mahakna Amazon gi mafam asida apunbu oina expedition nipan pangthokhi adubu mission sing sigi manungda mahakna El Dorado natragana European sing hainariba atopa mafam sing adu phawba phanglamde mahaki aroiba expedition adudadi Percy Fawcett na Amazon forest ki yamna manung changchinba mafam aduda oirami mahaka aroiba ina paw phonakhibasu mafam asida oikhi madugi matungda mahaki thijinbagi thabak adugi damak chatkibadagi amuk hanna uba phangkhide 1925 ki 29 May gi numit asida mahakna makhiba mafam oiriba Brazil gi state Mato Grosso da thokiba Thoudok amani chahi kaya ama haukraba matungdasu Percy Fawcett masamak natrabasu mahaki asiba hakchang phawba thengnaramde scientific community singna
हाइबा मफम असी मियोइबना हिंगबदा खुदोंचादबा चानदबा मरमना मफम असिदा शहर नत्रगना खोंगंग अमता लैत्रिबनी हाइदुना थाजरमी अदुबु टेक्नोलॉजीना चौखलकपगा लोइनना मतम अमदा मियोइबना मफम असिदा मपुंग फारबा शहर कया अमा सेमगत सागतलमी हाइबसि खंगलखि पार्सी फोसेटसु हाइबा मफम अदु थेखि अदुबु लंबी लाना चटखिबना माकी खोंथांग सोइखिबनी हाइबसि खंगलखि लुरबा लैनुंगी लेबाकी मखादा रिसर्चरसिंगना ह्यूमन वेस्ट कया अमसु फंगमंगमखि अमेज़न फॉरेस्ट की लेमाय असिदा लिडार स्कैनिंग डिवाइसिंग सिजिन्नदुना थिजिनबा मतमदा साइंटिस्टसिंगना उमंग असिगी मखादा सेंचुरी कयागी ममांगदगी नापीसिंगबिसिंगना कोपसिनदुना लेख्रबा स्टोन स्ट्रक्चर कया अमसु डिस्कवर तौखरे मखोइसिंग असि मियोइबना साबो इरमगनी हाइबा असिनी नेशनल जियोग्राफिक टीमसिंगनासु कैरिबियन कोस्टगी अमेज़न की मनुंगदा 15 किलोमीटर पाक चावबा सिटी अमसु डिस्कवर तौखि चही लिसिंग हेलबा अरीबा मतमगी एंशिएंट स्ट्रक्चर कया अमसु उमंग असिगी मखादा खुमजिनदुना लेरंबा थेंगनखि अदुबु मतंग असिदा हंगबा यारिबो हंगदे मखोइसिंग असिगी मरक्ता करंबना एल्डोराडो ओरिबनो अमसुंग अमेज़न रेन फॉरेस्ट की पाक चावरबा मफम असिदा हारिबा सिटी असिगी एक्जेक्ट लोकेशन असि कदाइदा ओइगदोरिबनो हाइबसि ngasi फावबा अचौबा साइंटिफिक मिस्टरी अमा ओइदुना लेहौरे मरीसुबदा अमेज़न फॉरेस्ट की पाक चावरबा उमंग असिगी मनुंगदा मपानगी संसार हाइबदी आउटसाइड वर्ल्ड असिबु अमुक्तंग फावबा उद्रिबा ट्राइब्स कया अमा लै एंथ्रोपोलॉजिस्टसिंगना फावबा मतौ करमना हाइबा मियोइसिंग असिना मफम असिदा लैबा हिंगमंगमनिबन हाइबसि खंगमंगमदे असिगुम्बा ट्राइब मखल अमा हाइबा तारबदी वेस्टर्न ब्राजील दे लैबा पेरिकुरा हारिबा ट्राइब मखल असिनी मतम अमदा मसिगी चिंगमी कांगलुप असिगी मियोय लिसिंगी मथक्ता लैरम्मी अदुबु हौजिक्ति चिंगमी कांगलुप असिगी मियोय 15 दगिना 10 फावबा खक्तंग गायरे हारिबा ट्राइब कांगलुप असिगी मतंगदा खंगलखिबा असि 1998 की मतमदा आउटसाइड वर्ल्ड की मियोइसिंगा अहानबो ओइना थेंगनखिबा मतमदनी मखोइना ngangiba wangang asidagi मखोइगी मफमदा करिगुम्बा अवाबा खरा तारे हाइबा उथोकपगुम उरम्मी एंथ्रोपोलॉजिस्टसिंगना मखोइगी वाहिसिंग अदु डिकोड तौबा मतमदा मखोइना खंगलखिमदुदि मखोइगी चिंगमी कांगलुप असि मतम अमदा यामना शक्ति लेरम्मी अदुबु माइनिंग की माफिया सिंगना उमंग असिदा लंदरक्तुना मखोइगी मियोइसिंगबु यामना तमथीना हाटपिखि अमसुंग चिंगमी कांगलुप असिगी मियोय खुजोब खरा तमक हिंगाउखि अमेज़न की मनुंगदा असिगुम्बा मफुंग फाना तोंगानबा संसार अमदा हिंगलिबा ट्राइब मखल कया यामना लैरिबनो हाइबसि कनामतना खंगमंगमद्रि मखोइसिंग असि कदाइदगी लाखिबनो मखोइसिंग असि चही लिसिंग कयागी ममांगदगी मफम असिदा लैरंबा ट्राइबसिंगा समनरंब्रा नत्रगना करंबा मरी लेनरिबनो हाइबसि कनामतना खंगमंगमदे अहम सुबदा चही लिसिंग कयागी ममांगदगी हिस्टोरियन सिंगना अमेज़न की मनुंगदा करंबा मतमदगी मियोइबना लेरखिबनो हाइबसि मयेक सिंगना हाइबा ngamlamde अदुबु 2017 की मतमदा आर्कियोलॉजिस्ट सिंगना कोलंबिया की मनाक्ता लेबा अमेज़न की मनुंगदा लेरंबा नुंगसिंगदा अरीबा मतमदे येकलंबा एंशिएंट पेंटिंग सिंग थेंगनबा मतमदा अरुबा वाहंग सिंग असिगी पाउखुम फंगबा हौरखि अचौबा चिंजाउ सिंगी मनुंगदा एक्सकावेशन तौबा मतमदा खक्तंग फंगदबा पेंटिंग सिंग यावबा अचौबा नुंग कया अमसु फुमजिनदुना लेरम्मी 13 किलोमीटर हेन्ना तौथोकलबा मतुंगदा आर्कियोलॉजिस्ट सिंगना खंगलखिमदुदि हाइबा नुंग सिंग असि मतम अमदा सुरुंग हाइबदी केप सिंगी सरुक अमा ओइरम्मी 13 किलोमीटर सांगबा सुरुंग असिगी मनुंगदा लैबा पेंटिंग सिंग असि चौराकना चही 12,000 सुरे हाइबदी अरोइबा आईएसएस ना लोइसिलकपा मतमदे येकलंबनी मतम अदुदा मफम असिदा असिगुम्बा जंगल अमा लेरमदे पुमनमक उन हाइबदी आइस ngakta ओइरमी पेंटिंग सिंग अदुदा आईएसएस की मतम खक्तदा लेरमबा सा सनसिंग हाइबदी मोस्टोडॉन्स अमसुंग जान स्लॉट सिंगुम्बा सा मखल सिंग उलम्मी पेंटिंग सिंग असिना साइंटिस्ट सिंगदा मतम अदुदा मियोइबना करमना हिंगलंबगे अमसुंग मखोइना मियोइबदगी हेना चावरबा सा सिंगबो मतौ करमना खुदुम चलंबगे तालंबगे हाइबदु खंगबदा मतेंग ओइरमी अनीसुबदा 2019 की मतमदा अमेज़न फॉरेस्ट की मनुंग चलिबा नॉर्दर्न ब्राजील की मराजो आइलैंड की मथक्ता असीबा हम्बेक वेल अमा थेंगनबा मतमदा साइंटिस्ट सिंगदा यामना अंगकपो ओइहनखि मसिदा यामना अंगकपो ओइबा वाफमदि हारिबा असीबा वेल अदु करंबा मतमदा सिखिबनो अमसुंग मफम कदाइदगी लाखिबनो हाइबासिनी मसीगी तंतरा लुमलबा हम्बेक वेल मचासी समुद्रदगी यामना लापना लेबा अमेज़न रिवर की मनाक्तगी फंखिबनी महौसाना हम्बेक वेल सिंग असी अक्टोबर अमसुंग नवेंबर की मरक्ता खक्तमक
Amazon River gi manakta laktuna sabung lauba ising asida enjoy tawdoribani madugi matungda makhoi gi chana bijinjak thinaba south thangba maikeida Antarctica tamna migration tawdoribani adubu February thagi matam asida matau karamna hariba whale asina Amazon gi manakta siramlibano amasung kangphal gi leimaida karamna leiramlibano haiba asini investigation gi matung inna asiba whale asibu phangdringai numit marini gi mamangda sikhibani haiduna utli hariba asiba whale asida attack tawba natragana asok apan nangbagi khudam amata leiramde asumna paukhum phangdaba wahang kaya ama hangdona lehori kari maram gi damak whale asina asigumba season asigi manungda mafam asida lakhibano kari maram gi damak Amazon River gi irol nungda iroikhibano amasung khwaidagi maru oribadi omang asigi yamna manung hanjenba mafamda leiba leimai asida matau karamna leiramlibano numit adudagi hauna ngasi fawada masigi angakpa Thoudok asi solve tawba ngamdaba mystery ama oina lehori amasung aroiba number 1 da atopa Amazon gi mystery ama 2013 gi matamda Peru da leba chemistry gi mahiroi amana pambi gi mana amada yamna angakpa structure ama Thengnakhiba matam adudani masi yamna angakpa ama oina ukhi una asigi mayaida sikna semba kon gi mawong manba structure ama leirami masigi akoibada sikna samban khajinduna leiba manba silk fencing urame mahiroi aduna photo sing kapki amadi online da post torki angakpa wafam amana mamangda kanagumba amatana masigumba posak amata amukta fawo ukhidre makhata na thijinaba Peru da leba mafam asida scientist ki team amana yengchilami makhoina yamna thuna una amadi upambi singi mabukta masiga manaba structure 45 phangki makhoina masiga angakpa structure asigi maming ase silk hand sign thonki sample kharadi laboratory da pusinki microscope amagi makhada scientist singna apikpa 10 mat kayana silk fence ki akoibada satlaga leibadu urami matam asida hariba tin makhal asina silk amata puthoklamde maram asina hariba tin sing asina structure asita sengna saba natte haibasi khanglakhi numit kharani gi matungda silk hands ki mayaida leriba kon gi mawongda leriba structure adu tapna yamna launa chekhairakhi amasung onbada ngariba mirang macha ama thorokhi masigi structure punam asi western Amazon khaktada phangliba yamna atangba mirang makhal amana semkhibani hariba mirang sing asina makhoigi marunggi akoibada mirang mohom sing asi khajinduna thamlibani maram aduna dastar matching amasung apik patin kang singbu masigi manungda phajinduna thamme asumna mirang masa sing aduna ek olakpa matamda makhoina chaba yaba machinjak sing adu khudakta phanghali